Council of Higher Secondary Education Manipur na louba Class 12 Examination ngasidagi houkhre. Ngasidagi houkiba examination asida Jiribam District ki oina punna mahiroi chamangaga supta nipana district asige Jiribam Higher Secondary School amade Borobekra Higher Secondary School ge examination center ani asida exam thari. Jiribam Higher Secondary School ki oina mahiroi punna chamriga supna ahum gi manungda Chohumga marifutara tarukna exam thaki aduga Borobekra Higher Secondary School gi mahiroi punna chamaga supna mangagi manungda chamana exam saruk yakhe. Ngasigi oina center ani asida mahiroi Taranitoina exam thaki de haire. Examination center singda mahiroi singna exam thaba lakpada school gi authority amadi oza singna mahiroi singda mobile phone, micronote, bag amadi aranba pambai sizinadana ba pautak pi bagalunena body search check tawduna mahiroi singwo examination room da thazin ke. Ngasigi oina mahiroi singna exam thaba matamda thokhaningda ba thaudok thoktana ba Jiribam District Police ki personnel singna checksina ngak senduna leina ke. Borobekra Higher Secondary School ki SO oina lakiba KH Indikumar Singna haikibada school asida yamna fazana niyom chumna exam asi pangthokli haina so phongdokhi. Akoina yam asi tharpada yamna khogi untoward incident fataba thodok thokpa karimta thengnadri adona yam cha horamda dai khona yam fazana frisking tawe yayu makai angang singchi note tharaga tanthokpagi mohota makoi singchi note anta tahundabida exam sigi niyom se fazana khangandana ekona hairiba exam asi yam fazana mapung phana pangthoi remote thokpa nungai taba thodom ta thokte adune ngasigi subject asi koi English ni hairiba ahan nimi asida parikha se ko yam fazana ingna tapna santi leina pangthoi haibo